इमेज पाउडर मियंग ताबिरिबसिंगबु तराम नोक्चबगलोयना खुरुमजरी पाउडर मसगी मरोय पाउडा मीराबाई चनुना कॉमनवेल्थ गेम्स ता इंडिया के अहानबा गोल लोब सानरोय ओइख्रे नोमगी ओइबा फ्री आई स्क्रीनिंग एंड कैटरेक्ट डिटेक्शन कैंप पांगथोख्रे लोयना पार्लियामेंट के हाउस अनिमक्ता ओपोजिशन चरांगनबा थोअंदुना मिफम जथाबा याहनखिद्रे हौजिक मपुंग पालो बिरसी हौजे ऑस्ट्रेलिया की गोल्ड कोस्ट पांथोलिबा कुनमाथोय सुबा कॉमनवेल्थ गेम्स की नुपी केजी निफु निपान कांगलु की वेट लिफ्टिंग दा मणिपुर की सकनाय रबी वेट लिफ्टर साइखोम मीराबाई चनुना गेम्स असिगे अनोबा रिकॉर्ड थमदुना सनागी मेडल लौरे ngasi pangthokiba keji nipu nipan kalukda mirabai chanuna snatch ta keji 34 clean and jerk ta keji 110 thangatuna punna keji 136 thangatuna game record thamkibani handakta USA da pangthokiba world weightlifting championship tasu mirabai chanuna malemgi anobo record thamduna sanagi medal lawrakraba matungda commonwealth games asida saruk yaduna amuhana sanagi medal lawduna lebak asigi amadi manipur gi mingchat purakhibani महाना सनागी मेडल लौदुना लेबाक असगी मिंगचत पुरकपदा प्रधानमंत्री नरेंद्र मोदी ना अपेनबा फोंदोक्रे ममांगी ग्लासगोदा पांथोकिबा कॉमनवेल्थ गेम्स तदी महाना सिल्वर मेडल फंखी हंदकी असिददी महाकी परफॉर्मेंस असि हेना इंप्रूव तौदुना वर्ल्ड चैंपियन अमदी कॉमनवेल्थ की चैंपियन ओदुना सनागी मेडल लौरखिबनी ngasi mahada stage ta thangakhiba du ahanba attempt kg marfu ani suba attempt hena attempt taduna kg marfu mari final stage ta kg marfu taru thangakibani sahi kulumdoi surabi saknai rabi weightlifter asina ngasi stage amadi clean and jerk ta puna kg 100 taru thangakhiba si mahaki hanagi record tagi phaba record adu utkibani mamang da panthokiba world championship ta mahana stage ta kg marfu manga clean and jerk ta kg 108 thangakibani माना अहान बसनागी मेडल लौबा भारत मचा ओइखी नुपा की केजी हुंपुतर के कालुपता पी गुर्जा सिल्वर मेडल लौदुना भारत की मेडल अकाउंट हांगदोखी मीराबाई चनुना भारत की ओइना अहान बसनागी मेडल लौबदा राज्य के स्पोर्ट्स मिनिस्टर लेटपाउ हाउकिपना नुंगाय फोंदोलदुना मीराबाई चनुना मणिपुर खक्तनतना भारत पुंबगी इतिहास अमा सेंबा ngamle माकी तुंगदा फबो ओइरसनु हाइखी सोशल वेलफेयर मिनिस्टर नेमचा क्युगेना सुथागपा मदि नुंगाय फोंदोपक लोयना लाकदब चाहिदा माय पाकपो ओइरसनु हाइरी अमरमदसु मीराबाई चनुगी इमुंग मनुंग इम्फाल ईस्ट डिस्ट्रिक्ट की नोंगपो कक्सिंगी मिया अमदी मणिपुर की मिपुंग खुदिंगना साइखोम मीराबाई ना ngasi कॉमनवेल्थ गेम्स की अहोबा नुमिता इंडिया की अहानबा गोल्ड मेडल लौरखिबदा मीराबाई की दमक चाउथोकसबा लोयना ngमखै लेतना हराव नुंगायबा फोंदोकनख्रे मुख्यमंत्री एन बिरेन हाइख्रे राज्यसी भारत की मनुंगदा मॉडल राज्य अमा ओहेनबा खुमांग चाउसना चासी मिशन मपुंग फानब होनबदा कोऑपरेशन पीबीयू वफम असिंगसी मुख्यमंत्री की सेक्रेटरीट दरबार हॉलदा गो टू विलेज मिशन पांथोकनबगी मिफमदा मुख्यमंत्री ना फोंदोखिबनी विधानसभा की लेरिबा केंद्र की मनुंगदा खुंगंगदा इंफ्रास्ट्रक्चर मीटिंग तौगनी मरिलेनाबा डिप्यूटी कमिश्नर ना खुंगंगसिंग अदुगी मरमदा मसक खंदोकनी मसिना एडमिनिस्ट्रेशन सेक्रेटरी सिंह हेड ऑफ डिपार्टमेंट ना अमगा अमगा कोऑपरेशन पीदुना मपुंग फाना मिशन असि पांथोकनी मिशन असना टीम वर्क सेमदुना पावर एजुकेशन अमसुंग हेल्थ सेक्टर दा मियंग संगनी थासे निपान दा सिटी कन्वेंशन दा गो टू विलेज की इंटरेक्शन अमसुंग खननबा मिफम पांथोकनी मुख्यमंत्री ना मखा तादुना मिशन की चेयरमैन मुख्यमंत्री मसाना ओइबगलोयना वाइस चेयरमैन ना उप मुख्यमंत्री युमनाम जय कुमार कन्वेनर ना टीएस बिस्वजिन ओइगनी एमएलए सिंह मेंबर ओइगनी अनौब सरकार सिगी सही अमगी मनुंगदा पांथोकिबा थबक थौरम सिंगी मनुंगदा प्रधानमंत्री नरेंद्र मोदी यूनियन कैबिनेट सिंगना अपेनबा फोंदोरकली हाइनसु मुख्यमंत्री ना फोंदोखी मिफमदुदा कैबिनेट मिनिस्टर सिंह डिप्यूटी कमिश्नर सिंह तोंगा तोंगा विभाग की मकोक थोंबा ऑफिशियल सिंगसु सरुक याखी Kairembico Students Union and Club KSUC na Siza Eye Care Foundation Langol amasung National Program for Control of Blindness NPCB National Health Mission kusamaduna nomagi oiba free eye screening and cataract detection camp among asi Thobal District ki Kairembico Primary School da pangthokre ngasigi mitlayeng bai camp aduda Siza Eye Care Foundation Unit Langol gi Dr. Sailendra Nalusingba supporting staff tarana Kairembico amasung khunthangna leiba khulsingdagi lakpa miyosingda mit tangodong leiba diabetes na maram oiraga thoanba mit ki anabasing mit ki pressure wangba angang da mit ki phibam soina polakpa
mipan kangkhatpa mit nganglaga hakachawa phawba amasung atay atopa mit na halakpa laina layong lemna layengki ngasigi mit layeng thoram aduga marina KSUC gi Secretary General Surchan Usamna phongdorakpada kem asidagi mit ngodong leire haiba khanglaba miyoi sing adu Sija Eye Care Foundation unit lemna operation tawgani kem asida miyoi sani kun layeng bada miyoi tarani thoidi cataract na nare haiba khangba ngamle makhoi tarani thoi ngasimak Sija hospital gari da puduna hayeng operation tawragani operation loraga amu hospital gari na yum phawba thilakani hairi Wangasida lebiriba amadi kobe wangasiga thamna lebiriba padasin maruna sahi mathak ahansing oibasinda ngdong amadi ate topa mitki mari linda balena kyamrong Sija Eye Care Foundation amadi NCPB ni makha da ikon ngasi miyam da ngasi program asi sinjabani asi damak taloina na haiba Sija Eye Care Foundation amadi MBCB anibu kan ko student union club KSC maike degi tagat khulukse P. Birahari Charitable Foundation PBCF Wangjing na sponsor toba organizing committee PBCF Wangjing na sinduna Wangjing 10th Assembly constituency manung de leiba ahalorba singda leptana piduna lakpa all else pension yenthokpagi thara amang asi Wangjing 10th AC MLA Paunam Project yumda pangthokre Wangjing 10th Kendra all else pension scheme gi makhade ahansingi pension yenthokpagi thara maduda Wangjing AC MLA Paunam Project makiloina BP Syama P. Birahari Singh Charitable Foundation Wangjing Advisor Paunam Acho BJP Wangjing 10th Mandal President L. Pulojao amasung Wangjing 10th Kendra Development Committee Vice President L. Brajeshona Tharama Pusing oina saru yaki English ngai tarahum dedagi piba horokiba pensionasi political khenaba thamdana Wangjing 10th AC gi manung de leiba government gi all age pension scheme phangdriba ahloiraba sahi humphugi mathata leiba nupa nupi puna samapan yankhaida tha taru ki apunba sampam lupa lising amasani yenthokhi ngasigi pension yenthokpaduda masagi anaba amadi khudong chadabana maram oiraga pension loba lakpa ngamkhidraba singidi mayum da saduna pension gi sampam sing khusinagani haina PBCF Wangjing gi maikaidagi phongdorakli केंद्र सिगी सरकार की पेंशन फंगौद्रबा लोयना सरकार की पेंशन फंगौद्रबा इंदिरा गांधी नेशनल पेंशन स्कीम की मखादा कोंसन फंगौद्रबा लोयना स्टेट की मखादा कोंसन फंगौद्रबा अवात पूरा मसिसे कोई केंद्र की थाता अहल वरब न्यू लिसिंग मदा पेंशन पीबगी पार्टनरशिप थंबनी Kaksing District Headquarter Demand Committee Waikong Thongjawi Convener Suresh Kumar na haikre Kaksing District amani haina lauthokrabasu District Headquarter thamdri committee na mamangda wabaga hianglam sugnugi mayai oiba maphamda headquarter thambiu haina dabi tawduna ban phawba sathakiba laikre wafam asing ase nungthil press club da pawmisinga unabada Suresh Kumar na phonokibani mana makha taraduna Kaksing District Headquarter Kaksing na thamnaba infrastructure sangat sagatpa thabak sathare haiba khangle Kaksing District da headquarters thamba tarabadi mairik pidagi majawbi tholakani hairi Housing Kaksing the Thamna Honabada, Sarkana Dugumba, Equi Sen Kaitoki Natraga Dugumba, contract Wakra Pibagi, Pautari Basina Chumbo, and Mataragade, Nasima, Marila Naba, Sarkar Amadi, Pamasibu Pai Riba, Concern Minister, Atuamatam the Me and Chanchin Viraga, highly with Tabuxing Lebu, Natragade Equi Kaksing District Headquarter Demand Committee, Wakong Tongana, Prazamiang Luina, Akan Mamomda, Adugumba, Kaksing Sangaba, Loina, Kaksing District. Ban the Chingba Akanba, Togok Tomaya, Matarokani Habisa, Nasi Pali, Sarkar, in Kambio. Taubal District Kongjom Police Station Manung Chaneleba, Brickfield, Chekon Anida, Sakang Dabasina, Narang Bomb Tamzinduna Aki Akan Nangan Kibabu, Yaning the Oponotunangasi, Sekon Aniasida, Tabak Sudana no Magiza, Tanzaribas in missing na Kongjom War Memorial Getta, Wakat Mipam Pamkre. Wakayam Pamaduda Miam Daki, Akang Pibiganu, Bong Gitamka Lepiu, Ekoi Shanti Pami, Bomb na Waroshin Purakpa Yaroi, Brickfield Bomb Tamlamba Yaning de Amadi, Ekoi Igna Signa Hingan Biu, Habana Sing Bataba, Pleka Sing Sinaki. Wakayam Pamaduda Sargarambi Nupi Amana Pondora Pada, Yumgi later Lyra Kayagidama Tabasuzaraga Isai Sutaxaribas in Missingi, Hingnabagi Pambai Ojariba Sekona Sida, Bomb Tamzinduna Aki Akang Puan Bibasi, Tamoi Sokna Yaning de. Pamapuda Aki Akang Piba, Awa Piba Hibasi, Sinmi Equida, Awa Piba Sapmanay, Sinmi Singda, Awa Piba Tongasi, Matunda Mohana Tobiganu, Atubada Kanana Tongasi Satabano Hibadu, Sendo Piu Haki.
ꯕꯣꯝꯒꯤ ꯑꯀꯤꯕꯁꯦ ꯄ꯭ꯔꯖꯥ ꯑꯩꯈꯣꯏꯗ ꯃꯇꯨꯡꯗ ꯇꯧꯕꯤꯔꯅꯨ ꯍꯥꯏꯕꯁꯦ ꯑꯩꯍꯥꯛ ꯍꯥꯏꯖꯅꯤꯡꯉꯤ ꯃꯁꯤꯗ ꯌꯥꯕꯤꯗꯕ ꯇꯥꯔꯒꯗꯤ ꯑꯩꯈꯣꯏ ꯃꯌꯥꯝꯅ ꯀꯩꯅꯣ ꯑꯩꯈꯣꯏꯒꯤꯁꯨ ꯑꯉꯝꯕ ꯁꯛꯇꯤ ꯇꯧꯗꯨꯅ ꯃꯣꯏꯗ ꯂꯃꯟ ꯈꯨꯝꯅꯤꯡꯕꯒꯤ ꯋꯥꯈꯜ ꯑꯃ ꯂꯥꯛꯑꯅꯤ ꯄ꯭ꯔꯖꯥ ꯑꯩꯈꯣꯏꯕꯨ ꯋꯥꯍꯟꯕꯤꯅꯨ ꯑꯩꯈꯣꯏꯅ ꯍꯥꯏꯖꯅꯤꯡꯕꯗꯤ ꯃꯦꯗꯤꯌꯥꯒꯤ ꯊꯣꯡꯗ ꯑꯩꯍꯥꯛꯅ ꯅꯨꯄꯤ ꯃꯌꯥꯝ ꯑꯁꯤꯒꯤ ꯃꯤꯍꯨꯠ ꯁꯤꯟꯕꯤ ꯑꯃ ꯑꯣꯏꯅ ꯑꯩꯍꯥꯛꯅ ꯍꯥꯏꯖꯔꯤꯕꯁꯦ ꯃꯣꯏꯅ ꯇꯥꯕꯤꯗꯨꯅ ꯇꯁꯦꯡꯕ ꯀꯔꯝꯕ ꯄꯥꯔꯇꯤꯅꯣ ꯍꯥꯏꯕꯗꯣ ꯃꯌꯦꯛ ꯁꯦꯡꯅ ꯁꯦꯡꯗꯣꯛꯄꯤꯔꯛꯑꯣ ꯍꯥꯏꯅ ꯑꯩꯅ ꯃꯦꯗꯤꯌꯥꯒꯤ ꯊꯣꯡꯗ ꯍꯥꯏꯖꯔꯤ Martin Grammar School Kaksingi Kunlumdoirak Suba Annual Sports Meet 2018 ngasi school asida hodokre Annual Sports Meet hodopagi tharamda Youth Affairs and Sports ki Director N Pravin Singh IAS nat athoba mithung Managing Committee Martin Grammar School Kaksingi President Y Mohendra na tharamapu aduga school ki Managing Committee ki Secretary P Somarendra amadi Headmaster M Maniharna akhana mithung sing oiki ngasi gi hodopagi tharamda school ki mairoi sing na mas pass ki amadi Torsten ki Mamangi tha Mars ki tang kuma pandai kuntra mathoi phawba Manipuri Cultural Complex Bangladesh na Patriotic Writers Forum Manipur ki tengbang loina sinduna Manipuri Cultural Complex Bangladesh sa sathakiba Indo Bangla Manipuri Cultural Festival saruk yaruba singbu ngasi Patriotic Writers Forum Manipur na taramna okre ngasi Manipur Press Club ta pangthokiba tharamadda Khurai SG MLA L Susindro na athoba mithung Patriotic Writers Forum Manipur ki President Ya School Khwairak Pamna Tharong Mapu amadi Indo Bangla Manipuri Cultural Festival da saruk yaruba Manipur team ki Chairman Dr. S Manautona akhana mithung oiki Tharamadu da festival da yaruba pung thangta nokphade folk singer dancer apunba delegate kuntrada memento amadi certificate singsu yenthoki Tharamgi athoba mithung yoram preduna MLA L Susindro na hai Tongan ba leba state singna leiriba Manipuri singi cultural festival sing pangthokpasina socio-economic amadi cultural relationship hena sesil hanba ngamlagani maramasna festival asi sahi khudingi pangthokpa darkar lei haiki akoigi identity system kaukselakpa almusalakpa sumome amjinje akoi ningsan darkar le mamde akoi Manipuri ne habase khale dilu kaukong gi bai bhap loi leidore sonma palam de lei adana akoigi identity kan bai base akoi maduna pai yan hanba fire koi akoi lomina base pai darkar akoi mangi doroba akoi identity sing akoi culture sing je masip la lobong amda chawba thodam akoi soina lawni habje achep thajab le Mamang thagi tang 13 tagi India ki survey team amadi Myanmar ki survey team anina Indo Myanmar ngamkhai ki border pillar survey tobagi thaba hojik kana sathariba sigi saro ama oina ngasi border pillar number 81 Kwatha Khunauda survey tobagi thaba sathari ngasi ki survey tobaduda Kwatha Village Authority ki Secretary KSS Iboyaimana Paumishing da haikibada fencing tobada athingba leite tobadabu khulgi lam amadi Burma ki lam khangdok piraga fencing tobiyu fencing toba sida India ki lam sokpa sida Manipur sarkar na athu madamda yengsin biraga khunani sigi asengba lamda fencing khabiyu haiki ngasigi survey tokibaduda More Commando gi ASI Romena Lucingba team STC More Romeo More Police amadi Assam Rifles singsu yauki hairi National Students Union of India NSUI Manipur State ki President B Bankim Chandra na haikre saliba thasik tangma pandagi na tara phauba Rajasthan ki Jaipur da NSUI gi National Convention in Kila pangtholagani Raise your voice, share your ideas for change is now haiba motogi makada pangthokadoriba National Convention asigi manungchana Students Right Commission, Students Right Act amadi unemployment issues sing naha simulebak sembada yahonnabagi matangda khanagadori National Convention asigi makatarakpo ina state singdasu khananabagi thoramsi pangthokani haina ngasi Congress Bhavan da pangthokpa pangmisinga unaba amada B Bankim Chandra na phongdokhi or MP or MLA si khara reduce to halaknaba haibadi youth mayam si active participation laknana bagi damakta adugumba dagi yam maru oina ekoi unemployment si ekoi NSUI na hujik main oina haiba point mayam si dagi NSUI na fight tawdori basi unemployment issue si gi matangda amasung unemployment allowances ama aduga hujiki hairiba Students Right Commission, Students Right Act. These are the three important points that NSUI is going to take up in all over the country. Mamang sahi English ngai tara ki June July thada Sekmai Tural gi Torban mafam kya da kaibadagi
अवाब नंगलबा वबगाई एरिया की मियामना सेल पुथोक्तुना तोरबान समजिनखिबगी सेलसिंग ngasi phauba mari lenaba department na hanjin bidre wafam asing asi Manipur Press Club ta wabagai tera urak mera paibi wabagai social welfare club na sinuna pangthokpa paumi singa unaba amada wabagai social welfare club ki advisor Mayangbam Ranjit na phongdokibani Mayangbam Ranjit na haiki English inga ki June July thada wabagai tera urak wabagai kalika wabagai thingel lekai wabagai RLI mapada sekmai turel gi torban kaibedagi ichau nangki hairiba torban singasi mapam asigi miyam maira paibi club singna hana sembiro asangba sempam marina ba department hanjingani haina department ki miyo singna haibedagi June 15 dagi July 13 phauba lupa lakh 19 lising humpurom sangna torban semjin bagi thabak sathaki sangkiba sempam singasi hanjinbiro haina marina ba department da haijarubada fan lei leite tobadagi CM gi miyang gi numita satna wakatki maduda CM na sempam sing adu pikinaba forward letter pirakpadagi department se adu pirurabasu ngasi phauba thabak paikhat pidabadagi media kuthang da department ki puning singsile haiki Nengabiu lenga ta khoina appeal tawjai lairiba imaibel sing sentiment se khambiu aduga imaibel sing jina tawgrise marnai oina lebak kairak liba torban do marnai oina tawoi na makoina khali do khambi no tawri ba thabak se department na imaibel singki amadi lenga ki mausilaga tawgi ni makoi mamai ngapi grab ni habse masiga singla press conference ku tung chab loraga media gi thong da lenga ta kairagam di ogai gi praga mausilaga da appeal tawjari Kaksing district deputy commissioner Thadorok Pasarol amana Kaksing municipal na konba area da gari thobada soida ngamda nabagidama two wheeler thobada thoriba myoy amasung atongba myoy anima helmet upa four wheeler singna gari thoriba myoy amasung mamangi seat da phamliba myoy na soidana seat belt phaba loyana two wheeler thobada myoy anidagi hendaba haiba niyom singasi soidana innaba hairi Serosina Makatarduna two wheeler amadi four wheeler thobasingna praja miyam da kudong thiba nanghandanaba mobile phone sinadanabasu hairi loyana miyam gi yengduna soida ngamdanabagi amadi fine thiba amasung license kathatpagi thabak tawhandanaba traffic rules singasi ngakna satnaba hairi Manipur Flood Plan Zoning Act 1978 ki makhada eviction tawnabaga marina ba myoy singi hearing ama thasigi tang nipan da chathagani haina leplamba adu hana mangjawna matam lepkraba state level meeting ama leibana maram oiduna mathang numit tang mapa ningthokaba numiki ayuk pung 13 tabada oina pangthoklagani haina deputy commissioner Kaksing district Thadorok Pasarol amana hairi Parliament ki House animakta ngasi su opposition members sing sarang na batho anduna mifam jathaba yan kidre Lok Sabha da ahan manumiyung mo phawba mifam ithokpa matung tarakpada su sarang na bathokpadagi ngasi nomagi oina mifam ithoki House animakta sarang na bathokna mifam jathaba yan kidaba dugi director Congress kini haina Parliamentary Affairs Minister Anant Kumar na haiki BJP amasung NDA ki khongloi singna numit kulumdoini gi tolop amasung allowance lawre haina mahna lauthoki Congress YSR Congress amasung TDP gi members singna charang na bathon badagi mifam jathaduna no confidence motion gi wafang khanagadra adu ngamdre Lok Sabha Speaker Sumitra Mahajan na haiki no confidence motion adu Congress YSR Congress amasung TDP na thangalakibani Rajya Sabha dana AIADMK na charang na bathon aduna mifam ethoki management board for Kaberigi constitution kudakta semnaba AIADMK na demand toki Krista Kumzalisang Zampa Maudani Pandas Hazi Hatkibagi Kesta Bollywood actor Salman Khan Mara Leire Haina Jodhpur gi court amana rai pikre adumoinama Saif Ali Khan Tabu Nilamama Sung Sonali Bendrebudi Mara Leite Haiki Lisang Zampa Maudani Pangi October Thada Ham Sa Sa He Haire Film adu namlingai manungda Jodhpur Manaki Kankani village da Black Buck ani hatki haiduna Salman Khan bu mara leire haina court aduna wail pikibani lamdam adugi manga su myoy oikiba dugan singabu mara leite haikri Wildlife Protection Act section 9/51 gi makhada Salman Khan charge mayok naribani lisan zapa maudrani pang October amagi numidangda thaudo adu thokibani hairi sanabagi pauda Imphal ki mapal kangjai bungda sathariba second RKFD Shanghai Trophy Veteran Football Championship 2018 gi ngasi sanakiba match ani gi ahanba ground da
KSC Nambulan amadi TRBSA Malom Panjal ani chanaduna draw oikre aduga anisuba grounduna BSAI Thamaibana MUSA second bu Panjal ahum sinoda maithiba pikre hayengi match UBSA Lilong amadi IEBFA Salanthong aduga TBSFA Tabungkhok amadi CBFA Lilong sajingna sanaragani. Social Welfare and Cooperation Minister Nemsa Kipgen ngasi IMSUC ground hangang Makhalekaida state level Sepak Takraw Championship 2018 ngasi hodokre. Tharamaduda athoi mitung oikiba Minister Kipgen na magi warolda matau karamna state asigi Sepak Takraw players sing team singna game asi India da dominant tauribano haibagi wafam phongdoladuna state asigi players singna national amasung international level da mingjat kya purakpa ngamle haiki. Mahana makha taraduna makhogi skill amasung technique sing hengahanaba pauktak piraduna sports person oiba tarabadi haksang phana thamba afaba sunjak chaba amadi hauna lonsat phajaba punsi mahing ama oiba darkar oi haiki. Tharamaduda ya school kendragi MLA TIS Satyabrata All Manipur Sepak Takraw Association ki president KS Dorendra Hangang Microfinance Provider K Dilip Singh na mathangsina tharamapu amasung akana mithung sing oiki. Social Environment Development Organization Sedo Singjamai Sapam Lekai na sino thariba Port Oinam Charles Memorial Men's Open Day and Night 5A Side Football Tournament 2018 gi ngasi sanakiba ahanba match da SWAT na SEYO bu Panjal ani ama amadi ani suba match na night club na Vikas FC bu Panjal ama sinoda thoikre. Hauji arabada maropa mukana pijari. Mirabai Sanuna Commonwealth Games ta India ge ahanba goal loba sanaroi oikre. Nomagi oiba free eye screening and cataract detection camp pangthokre. Loyana Parliament ki house animakta opposition charang na batho anduna mifam sathabaya hankidre. Ngasigidi paudan pijaba matang asilo sinjare meng tabiri basingbu kurumjare.